TV yang biru singbu tangkuman orang kurumjari, loina ngasi melalui pau pijari. No separate administration in Manipur, implement NRC in Manipur, abrogate sue with Kuki militants hybrid singbu kolau lauduna. Tawal distriki mafam kiada wakat kong section kre. Rapid Action Force na yaskul marangkom lambida khamdunu thamba gari cam thuairam le. Manipur Governor as chairperson oiba peace committee aduna Manipur da ing tappa porpungam loi haina. Forum for Restoration of Peace की convener असंग कैशन हाई क्रे लोने ना प्राइम मिनिस्टर नरेंद्र मोदी ना मियोई लिसिंग हुमद्रा दा अपॉइंटमेंट लेटर सिंग यंटो क्रे हजिक मपुंग पाउलो विदसी no separate administration in Manipur, implement NRC in Manipur, abrogate sue with Kuki militants. 50 MLA must go to Delhi, Haiba Banner Makada, all Wangur Malapai's clubs and coordinating committee on Manipur integrity Sinduna Wanguda Masing Yamlava Miam Wakat Mipam Pamkre Sunu Sero Napat Amadi Tangjing Dagi Lansin Tuna Kaksing district Wangu Eagi Tongan Tonganba Mapam Manga de Leba Inmet Satret Rom Yauna Wangu Biam Galona Sathakiva Asigi Wakat Mipam Aduda Manipur integrity Kaiba Yaroi no separate administration in Manipur abolish narco terrorism Manipura NRC Sanalu rehabilitate displaced people, flush out Kuki terrorists, abrogate suspension of operation with Kuki militants, Haina Taba, Plekar Singh Sinaki, Lunana, Kolawinasu Lauki. Wakat Mipamaduda, Sarup Yarambi, Kanruki, Irang, Asida Kuki militants, Singna, Mayumaki May, Tado Pikraba, Seru de Oinam, Sujata, Kovinupi, Yamana, Pondropada, Manipurgi Atay Mapamda, Megi, Ohumdagi, Hauduna Kanruki, Irang. Like Rabasu, Suguno de Seru, area the May Kuntret Ki, Nubidang Pawa, Karigumba Makalamatagi, Iraq Toktan Lake Kivani, Adu, Kaundana, May Kunipangi, Agan Bayuki, Pung, Anirom Tabda, Kuki Milton Singer, Landratuna, Seru the Yum may have a Horkivani. I think Aduda, Kaundana Horkiva, Kugilan, Aduna Maram Erega, I think Aduda Tawai Hinger of Selekivani. Assume what Tama, Makaron Pazil Kadrova Iranga say, Manipuramadi, Central Langana, Nasi Pawa, Lakshimba, Namdabasi, Live activity, Miam Yawabasi, Kohonba, Namdaba, Manipur Minister Amadi, Prime Minister Gi, Langagasi Pamde, Pamtado Piro, I quit the Kulash Deviro, I quit Isan Isagi, Lam Naksargi, Haiba, and the Waham Sing Pono Agli. Akoi Praza, Akoida, Kulash Deviro, Isan, Tinazarge, Moyani Lebak Nako, Pamde. Moi anine lebak ngaga korjada asiana koi meitai group se amang ata phone ga dabagi oina akoi do oina thoe aduga hena su mangsilak pa hele amang ata thoksilak ko jana hele aduna moina koi lebak nga kani haibagi akoi da moi haibagi akoi wakhanda harau ba natraga akoi da thajaba akoi le isada leite wakat mi famadu saruk yarambi Kuki militants singna mayum makai mai tharuk pikhrabi Hojik Wangu Laifam Youth Association Sinduna Wangu Laifam the Leba Green Ground Academy da Hangliba Relief Camp da Singa from Lauduna Lady Bengali Nupi Marti Devi Kowi Amana Pondropada Seruda Kuki Singna Yumai Taki Vaduda Mahaki Imungi Masimanau Singi Yum Mari May Tadu Pikre Numita Duda Tawai Himna Haiduna Apik Patatra Matru Romda Nair Masa Matada Konduna MLA Mayumda Sensinduna Ahingama Lermatung Matang Numita, Secretary Singna, Lapo Pirvani, Hojik Makoigi Haibada Karisu Late, Set Nava P Power, Late Relief Camp Asida, Bibi the Pap Pirol Singasi said the lady, Imu Manungi, New Singsu Tongan Tonganba, Apam Singda, Hangwa Relief Camp Singda, Lake Kivana, Punna, Lamin Navasu Pangdre, Lana Silo Karasu Karam the Hingani Haina, Tamoisonga, Pondrokli. Tawal District, Tongan Tongan Pumkia, the All Manipur United Clubs Organization Amuko Giming Makada, local club Amadi Merapaibi Loop Sing Sinduna, no separate administration in Manipur Haiba, Hidamda Wakan from Junction Kre, White Bazaar, Kiam Sifai, Babu Bazaar,
Thawal Hauka Samram Salungpham Thawal Wangmutaba Sorol Makha Khabok New Kaitil Manbi New Kaitil Amadi Thawal Wangmutaba Devi Mantopta Satakiba Wakat Mihamaduda no separate administration in Manipur stop militarization in Manipur Manipur lenga ki mating phudo lengakna miam bu nikthi na ngak selo withdraw so immediately India government na yelhomi aikhoibu idam damda refugees ohenganu stop divide and rule policy flush out the cookie terrorists from Manipur haina thaba playcar sing sinaki wakan mifamaduga mari leinana warol pirduna committee on civil rights Manipur chairman Punindro Konsam hai damdam masida tongan ba phurup sing nungsi sanana laiminarakli ngasi thokliba irang asi tasengna hairbadi kalupi oiba irang natte mapan lamdagi sanglakpa sin kuki militant kayana masagi ta khanba kuki gi miyoi kharaga manaraga atamnana thoknarba senba lanpham amani makhoina Manipur da drug ki phampak ama segmat naba honabada ayet pa amata piraktanaba nikthina plan taruga sangsilakpa lanpham amani masida international drugs smuggler kaya amadi Rajdi wala kaya su yausinduna irang si hena sauthok khanbani makhoi khulai nikthina pairaba militant singasina khulai pairaba misam da khut thaba amadi landawa haibasi international law na su yade nising bathoktraba matamdagi tongan ba kanglup kayana nuksi sanana laiminnar liba Manipur saktam thugai da honrak pasi miyamna yabang ngamloi amukona yabang ngamloi hainasu phongdrokli politician mayamama adi international drug smuggler mayamama adugumba mayamama na makoi da backing torga makoi singasi as a foreign machinery ona haibadi akoi sen piraga khunetune ko adugumba kari haitare adum militant kangu ma oina pusalaga makoi na Manipur singumba satrak ko adugumba hijat di yan thabani mase it is against international law in my satrak ko the port amani kolai by machine hanaba kamna basinaba no comment from the human rights angles but like by the civilian singa fuba seiba hatba tukwa mai mayam tharpa ni mayamama masama ke own land internet displacement nama olakpa refugee olakpa base it is very unfortunate mase international law su yadaba the international humanitarian law su yadaba adu mamakhi port amani Manipur gi apunbu saktam kahenba yaroi separate administration lahenba yaroi kuki militants singa thamnari basu handu haiba demand kaya galoinana ngasi Thawal apunba lupki miyeng makhada Thawal okram Thawal bazar amadi Thawal meragaunda miyam wakat mifam chathakre tongan ba placard kaya sinaduna amadi kholau kaya lauduna mifam ahum da sathakiba wakat mifam aduda talgi thomis singna wapam kaya su thamki wakat mifam aduda saruk yakhibi surodhini kobi imam na phongdokibada hojik Manipur da oidiba phimasi miyamna asuki matik pen da bhaibu oire MLA humpu leibagi manungda kuki gi MLA tarana makoi gi phurup ki damakta Delhi de satuna leibak asi nihan mangamba Manipur maset tahanaba khong thinduna wangang bangamnaga kari damak leuriba aikoi gi MLA yankhai asina Manipur bu kanana bu gi damak mating leina center de satuna khong thinba ngamdriba asi kari gino aikoi mating leiba MLA pami mikal matamda imaleba ki namda thawai phawwa thaba ngamgani haina wasakhiba kaya du ngasi Manipur mai saklo tamasida kaidoduna leibage haina pen da wafum kya su phongdrokli mating thoka aikoi ki iram dam siki MLA pami MLA abat asu sung thorauna iram dam irai ba siki da bat ai thawai thaba du thadoke aikoi iram dam asi kangani iram dam asi amat tawai bi lengje in Manipur ki integrity kahen ma yaro haiba wahen ta su strong thoraga hayo kay gila umangamde kuki ki MLA tarana di mating thona India da Delhi da salaga lawa khong ngami aduga ai khoi gi lehori ba ya khaya sina kari gi tumina lai riba mase pura mase ngasi pradami amna yana nungai ta ba taning da ba yening da ba anga oya hai ba se na khoi MLA ya khai na su khagu sini chigi wasan ni Manipuri saktam kaiba yaro haina ngasi Thawal district ki manung san leiba uyal kaithel da miyam na wakan biham pangkre Manipuri saktam kaiba yaro Manipur da NRC sanhalu aikoi sandi pami kuki militants singi su khodakta handu haina thaba placard sing sinakhi baga loinana kholau kya su laukhi wakat mifam aduda saruk yakhibi samulembi thangjam na phongdrok pada kuki militants sing na taliba poppy plantation gi
license piba amadi tongan ba administration piba haiba dabi ase piba yaroi manipuri saktam kai ba yaroi aikoi santi pami union minister Amit Shah amadi minister N Birena manipur santi hanjin hanbiduna lanjen raklaba singbu masa masagi yum da hanjin halu haiba wafam kaya thamlakhi Thawal district ki phunrai da leiba kunthra ni pan suba Assam Rifles ki battalion dagi Assam Rifles personnel khara thoruk laga hairok tamna lakpada hairok ki masing yamnaba miyamna tan khrei lan marga sida maram sadana khulakta army thajil lakpa adu da khosaunaraba miyamna phunrai ki army battalion da thomjinduna miyam da ki khang pirba air personnel sing adu cherak piu haina taksin khrei thodok thopam dagi phangba pauna hai ngasi ayu pung 3 rum tarpa adwaida phunrai da leiba kunthang ni pan suwa Assam Rifles ki nupi personnel mari yauna punna Assam Rifles personnel kunmangana noi pairaga hairok taba lambi amada Assam Rifles ki area operation ni haiduna lakhi labukta law suramba hairok ki miyoi singna hairok ta army sangba changnaba sem sabadu urakpada paw mathang pinaktuna hairok ki masing yamlaba nupa nupi singna thoraklaga phunrai khongjom dagi hairok taba yaba lambi singda thatlaga leinaki phim aduda Assam Rifles ki personnel sing adu maning handuna sen khibaga loinana battalion manungda session khibani miyamna makhoibu tanabaga loinana battalion tamna thonjilak laga mufuk thangba gate mamangda miyam adu pulaki pawasi matang tanarak padagi wangjing khongjom amasung langathen khunja singsu thoraktuna gate tamna thomjilaki tanja aduda Thawal district police ki masing yamnaba police singsu laklaga miyam gi irang adu phathanaba honaki tungda SP Thawal ga paw founder ba matungda makhatana battalion sidagi Assam Rifle personnel sing thohol laroi haibagi thajaba pibadagi miyam gi irang adu nemthaki marak asida Heroki Club Kunmari gi apunba Apex Body gi maikai dagi kunthani pansuba Assam Rifles battalion asida Kuki Singh yaurabra haibagi singnaba leire miyam gi iho laktringaida lengagna miyam gi ihun khangna pakhatpham thokpa thabuk sing paikhatlu hairi haukiba megi tang kunipanda seru sungnu maikai da khulai matik sana paiba kuki lahlu sing da sathrakiba yum kai mai thaba nomai kapagi thodokta misam praja soktanaba volunteers sing kaya sangshin bada yaukiba ngangom navy maitei sahi kun apokpa NG sanakhomba maitei amadi apokpi ahanbi sungnu mandap lekai ward number 2 asi ngasi phawat thiba khangda leiri navy thiba khangda leiba si matangda mahaki apokpina Navy Mangkiba asi mahaku thidokpina ba Kaching district ki deputy commissioner amadi superintendent of police ta salibatha June gi tang nipan da zero pisin gi haina committee for peace and social harmony head office Kaching gi ko convener no thokpa zero lamna founder le zero sina makha tari bade Navy gi apokpi amadi pominaba Mase sing Kaching Higher Secondary School da hangliba relief camp asida hojik leiri Navy Mangkiba sida relief camp na silang liba relief camp silang liba volunteers sing amadi imung manunga thibagi thabak sathaki narang maksu Nazaret tamangkiba Navy gi thiba kangbuda yauruba langwidong dagi yumnam Bhupendrajit IED pokharektuna asok pandangki maram asina hojik lengang nakan bakhongthang lakhutuna mafam khangna leiba ngangom Navy gi mari makhong thip TVU Sikiba Basu Matomangam Taunaba Sarumaset Amatasu Mama Pada Pibinaba Hajarli Nakalamunda Committee for Peace and Social Harmony na Kaching Higher Secondary School da Hangliba Relief Camp ta Mateng Pang Palepri Relief Camp Asi da Sunu SG MLA Keranjina Ngasi Lupa Lising Kuntragi Mateng Panglaki Waga SG ex MLA MPCC Working President MD Fazul Rahim Nasu Lupa Lising Tranitoy Kaching Higher Secondary da Hangliba relief camp ta piramki magna wagai high school amadi kariki RK Sanatom high school da hangliba relief camp sing amadi Kaching public school da hangliba relief camp sing da su mateng pangki hairi Kaching district ki manung chana leiba sungu sero amadi Bisnupur district ki mafam singdagi lanje laktuna Kaching district headquarter da leiba tongan ba mafam singda hangliba relief camp singda ngasi Sandel district ki kapam Komla Thabi Kulgi Amadi Sersky Maiketagi Segli Tengmang Pikre Tengmang Pibgi Concert Aduda Kapam Kulgi Sif SB Botfa Assistant NG Nelson Secretary NG
Ngamlatin G. Frank, Pastor Reverend K.S. Edosen, Associate Pastor Reverend W.R. Mohenfa, Deacon K.S. Ningpham Chung Amadi, Deacon R. Curwer Su Sarugyaki, Kapang Visip Amadi Sirs Ki Pastor Lusing Duna, Awabatarba, Mate Sing the Mating, Pangbirak Pagidama, Kaxing the Hangliba, Tongan Tonganba, Relief Camp Singi Committee Singi Makedigisu, Tagatpa, Pongdok Merle. Kaxing the Hangliba, Relief Camp Sing the Ladiba, Angang Singi Mid Lying Badarka, everybody Kaxingai Hospital, Kaxing Idum Lamdonga Labana, Lem the Mid Lying Ani, Amadi Hidak Sulem, the Pigani Haina, Kaxingai Hospital, Managing Director Dr. Yang Home, Salendrana, Thok Serol Amana Pongdrokli. Serol Sinamaka Taribadi Hospital, Sinak Taxing the Hangliba, Relief Camp Tarukta, May Kuntrama to the Satruna, Amadi, San Tangaba Polum Karapirimki, Masida Natana, Inmet Singa, Mitka Marileva, Anava Singler Pada, Free Eye Care Service Amadi, Hidak Piri, Nasi Powder Taxing the Hangliba, Relief Camp to Leba, Mui Kuntrarom, Lion Cray, Amadi, Lem Hidak Pikre, Heidi. State asida me humdagi hauruga thok liba kanun ki irang asina maram oiraga lanjen naduna tongan ba mafam de sanglafam lauduna leiba singda maike kya dagi lepa leitana ready materials sing mateng pangrut miba asigi manungsana IJR South ki mieng makhada mari suba Assam Rifles Battalion na haingang makha lekai da hangliba relief camp da relief materials sing mateng pangkhre mari suba Assam Rifles ki commandant Colonel Sandip Mishra na lusingduna pangthokhiba relief Material Yantok Patuda, Hangang Kontra Makha Legai, Model Club na Sinduna, Hangliba, Relief Camp de Laiba, Singi Maki, the Target Pongdrokli, Relief Material Sing Aduda, Angang na Sinanaba, Polam Kaya, Satau, Breast, Stilho, Sadam Yauna, no the Sang the Bayadaba, Tongantoanba, Item Kiasu, Kusinaki, Haide. Tasigi Humdagi, Kau the Tolkiba, Kanuki, Irang, Sinamaram, Odena, Masagi, Mayim Tadokuna, Lanjena Giba. Angang Sing Amadi Nupimasa Singidamak Manipuri Maitei Association Bangalore na sana Tangna Yauna Polam Kaya Tengbang Kre Yaripok Top Singta Yaripok Yambem Yaripok Laimanai Kabok Higher Secondary School Wangjing Kodompokpi Hairok Higher Secondary School Amadi Wangjing Hodam de Leba Relief Camp Singda Association Sigi Muse Singna Biscuit Baby Shop Sanitary Pad Colgate Noodles Amadi ORS na Singba Polam Sing Tengbang Piki Housing Toli Bakang ki Irang na maram oiraga Lanjin Tuna Moirang Oksobung Upper Primary School da Oksobung Lekai Relief Committee na Salai Duna Hangliba Relief Camp da Ladiba Inmet Singda People Resource Development Association Parda Bisnupurna Rural Welfare Development Society Amadi Tanyaka Kusam Narga Carry Back Amadi Inner Jarman Sing Inmet Sing da Aduda Nasi Kusina Kre Tengwang Piba Aduga Mari Lainana RWDS ki Secretary Nikhozam Promilana Pondo Kibada Bisnupur District Laiba Relief Camp Sing da Society Asna PRDA ga Kusam Narga Pangbe Abamateng Pangkre Makatana Su Society Sigi Mihut Singa Kanaraga Pangbe Abamateng Pangna Bahonagani Hainasu Promilana Makatana Pondokli Nandamashida Kang Ani Imerta Tokliba Irang Sibu Lakshinabagi Central Tharagliba Rapid Action Force ki team Asi Irang Lakshilibra Natraga Irang Hingatnaba Honaribra Highway at Wahang Malakle Mapam Kiada RAF Forces Singna Yum Mai Tanaba Honoramba Amadi Yumda Sangduna Atamna Mai Tabagi Pau Takrabamatung Nasino Ramdai Pung Aniga Minute Taragamarum Tabada Kawa Romdagi Patrolling Halakpa Yamlaba RAF ki team na Yashkul Marang Home Paringi Lambi Mataida Khamba Gari Sing Amadi Yum Kayada Nung na Thomjinba Tauduna Sound Amangata Tholam Le Hairi Thaudok Topam Dagi Pangba Pawi Matung ina Central Force Singi Thawong Kaya Asida Prajana Thajaba Lerektaba Maramna Ngarang Hingasi Gawa Marang Homda Yamnaba Miamna Lambi Tingbagi Tabak Sataki Maduda RAF ki Yamda Forces Singamunaki Adabu Labi Timba Natraga Karigumba Irang Amata Litaba Morang Komya School Lambida Halakpada RAF Forces Singna Lambi Mataida Kamba Gari Sing Kakta Natana Yum the Power Nung Tomjin Bahibasi Yam Raibak Tiba Tawni Haina Lambi Asigi Paring the Tari Basingna Penda Pondrogli RAF na Gypsy Tata Magic Autocar Scorpio I-10 Singba Tongan Ba Miyoi Kiagi Gari Sing Tugairam Bagi
mayek sengba CCTV footage dagi uba phangle masina RF ki thong ase irang control tawnaba lakpani haibada miyamna thajabanga thamdre maramasina palibalengak amade mathak thongba authority na personnel sing asigi mathakta lakothum thokpa sabchaba legal action lakot pinaba praja singna puning singsilakli loinana RF personnel sing ase lamdam asida thambigano haiba wafam kaya su phongdok narakli Manipur tholiba irang asigi santi amadi ing tappa puroknaba central government na semkiba Manipur governor chairperson oiba peace committee aduna Manipur ing tappa purokpa ngamloi ing tappa puroke haibadi peace committee aduda minister MLA minister singba amatta yahondana neutral oiba peace committee oigadabani haina forum for restoration of peace ki convener asang kasarna ngasi Manipur press club ta pangthokpa paw infamam da phongdokre mang makhata na hai thokliba irang ase nemthanaba Manipura Amit Shah lakpada peace committee semnaba forum asina taksin ke maduda Manipur gi tribe community konthamari gi representative Yahon Biu peace committee ra MLA Mr Yahon Biganu madugi mahut third party amadi neutral oiba peace committee wahangadabani haiba wafam sing thamkrabani laibak thibadi Amit Shah satkhrabasu semlak tabadagi Assam gi chief minister lakpadasu taksilaba matung peace committee semlak kibani peace committee aduda forum asigi miyo emata yahon lakhidaba ase angakpa poi adubu maduda nuai tabadi leite forum asina makhatana Manipur da ing tappa poroknaba honagani state ki thakta semleba peace committee asigi members sing asida peace pamdaba miyo isu yawbugi mami tare masigi committee ase apenba oide haike akhoi peace committee de yawrusu yawdrasu mayamna thamjaningmadi akhoi Manipur lepak nungsibanina akhoi seta chakaninganina forum for restoration of peace na hanba laitadana akhoi di tawpham thokpa peace ki akhoi maintain tawningai duka normalcy la ningai akhoi thabakana chathakigani akhoi kanuk tongan bada undaba chatlaga akhoi thabak tawkhigani aduna akhoi hoji home minister da muka unaningai even prime minister phobada kaiba appointment phangadi unaningai akhoi sen saraga Thank you. Myanmar dagi India government Indian army gi strength na hena powerful oiragasu Myanmar dagi lalhobu sing Myanmar army na takthokpa ngamlaga kuki militant ni aiba Myanmar dagi hajilakpa mihat mipun jathariba sing ase India government na takthokpa ngamdribasi angakpoi haina lamlai lukmai selup ki maikei dagi phongdrokli khwarman kethel number 1 da Lukmai Selupna Sinduna Pangthok Kiba Pawi Mifam Amada Lukmai Selup ki secretary Asem Nirmalana Makhata aduna hai Myanmar gi matawasi Manipur amadi India government na khangjan mathau tai lamdam masida mihat mipun sathrak pase kuibasu India gi prime minister na tumin leibasi karigino haina miyamna tatna hanglabasu prime minister tumin leisle masina prime minister na Manipur amadi maitai phurupta yengliba miyeng asi karino haiba wafam ama thorokle India government na maitai asi akhanna nuksi bidrabra haibasi mayek seklakli namdam masida miyam ngak senabani hainuna tharakliba central force singna ngasisu maitai singda onsinduna awaba pibagi pau tatna tari kuki militant singna state force maitai misam amadi central paramilitary force fawba hat khrabani masidasu India government na tuminna laithokpa se angakpa poi haiki Indian Home Minister Amit Shah na state asida amuk laktuna mahaki oiba wafam sing phongdok kadaba adu miyamna ngainari Manipur gi chief minister na yum lising mari temporary oina sagani haibasi thagali adubu temporary oina sagadrba yum aduda punsi chupa lairagadi separate administration pidragasu masana separate administration ama pibaga manarpa yai maramasina Charchampur Moren Singhwada lairamba mitai sing hanagumna aki akhang laitana lainaba matik saba security force thamnaba thabak pakhet piu santi hanjinriba phawba security force na ngak senduna thambiu haike state asigi oina panchayat ki lairiba elected member listing amaga satret kan ifuma thoina thokliba kaun ki irang asigi matangda achumba paudum center gi lusing tananaba Delhi da satuna kholau launaba sem sare haina Manipur state panchayat parishad MSPP gi maikeidagi phongdrokli ngasi Kaisampat laimajam laikai da leiba Yaiphathoni community hall da MSPP na sinduna pangthokiba wakat mifam amada MSPP gi mihut sinduna Waiton GP gi pradhan
Pukrambam Surbalana Apamasi Ponokivani, Magna Makata Adonai, Tokriba, Kanuki Irang Asi, Nasigatana, Numit Nipuma, 20 Surba Power, Cookie Militants Sing na, Maitei, Misam Singda, Onsilaga, Ot Navigi Tabak, Lepalitana, Sansilagli, Mute Mine, Asina Madam, Orega, Gram Panchat Amade, Singa Tainaba, Mapam Singa Labor, Paja Sing, Relief Camp the Labor, Singasu Apenba, Poknadri, Cookie Militants Singa, Maitegi Kul Amade, Yumkaya Mai, Tavan Amaram Orega, Naside, Yellow Prop Oriba, Maitei, Lajena Bada Natana, Tangu Letaba, Leta the film da Hingli, Toliba crisis Sigi, Oiba War Shinaba, Atubada, Puraknaba State Amadi, Central Government Lokot. Lawat Houtrabadi, Cookie Militants Singi, Tawong, Makatana, Satrak Nibani, Haujit T communal crisis Tagi, Head of Tuna, Tungi Yumbi, Ogatoriba, Naharo Singi, Wainasu, education crisis, Ama Tolak Katoriba Asi, Kananabugi Dama Pansayaki, elected members sing na Tabak Pakatagani, Toliba crisis, Asigi Matanga, Miang Mute, Ama Oina, Manipuri Governor. Minister, Union Home Minister, Amadi, Prime Minister, da Memon Pisinaba, Taurang Lore, Haiki. Bisnupur District ki Manungda Leba, Kumaba, Tangzing, Sorarel, Ibudogi, Sahigi, Haikat Lekat, Tambada, Kulgi Biamna, Kapirakpa, Sen, Yensang, Napi, Town Singba, Polam Kaya, Nasi, Awaba, Tarva Singda, Lai Harawa Committee, Naikong Kulenda, Nasi Bisnupur District, Kumbi Kendragi Manungda, Hangliba, Relief Camp, Anida, Mateng Pangkre, Tengbangadu, Kumbi Kendragi, Manungda, Hangliba, Relief Camp, Ani, Kumbi High School, Amade, Kumbi, Lerak Asowa, Lysam Lekai, Community Holder, Sangapam, Lauduna Laiba, Inmet Singda, Makoina, Sana, Tangnapa Mateng, Pangbagalona, Sri Kwarakpam, Gitchandra, Cashier, Lai Harawa Committee, Naikong Kulenda So, Manai Oina Angamba Selgi Tengmang Coin Satuna Pankre Hairi Karang Island Development Organization Kido Amade Karang Apunba Mera Paibi Lup Sinduna Bisnupur District Manung Sana Leba Itat Amasu Oiba Loktak Inland Water Transport Complex Ta Ngasi Karangi Miam na Wakat Mipam Pamkre Haukiba Megitang Humdagi Satrakiba Kanuki Irang Asi Atubumatamda Loshinduna Santi Leba Kunai Ama Ohenabagi Pandamda Pamkiba Wakat Mipam Aduda Manipura NRC Sanalo Manipuragi Assam Rifles Lakto Manipurgi Apun Vesaktam Kaibiaroi Cookie Militants Sing Ga Sarkar Ga Taunai Basu Agreement Kudakta Handokadavani Aikoi Santi Pami Hybrid Singba Kolau Kasu Lauki Wakat Mipam Aduda Saru Yakibi Karang Apun Mera Paibi Luki Secretary Niktozam Babitana Pondropada Housing Manipura Tokriba Kanuki Irang Asina Miam da Tangu Laita Daba Punsi Mahing Amo Ohele Tokliba Irang Asi Atubomatamda Loshinduna Praja Singh Hanagi Punsi Mahinda Amuk Hanjilaknaba Lega Kipuning Singsilakli Karigumba Irang Asi Warashin Puruktabatagadi Karangi Miamna Sibu Paubuki Dana Somtorkani Hanasu Babitana Makatana Pondrokli Nasi Pangtokba National Rozgar Mela ki from the Prime Minister Narendra Modi na Tongan ba Department of Sung Organization Singda Tabak Tawda ba Mioi Lising Humdra da appointment letter Sing Yantokre Tholmadu da Wangang da Prime Minister Modi na National Mela se government asigi anova identity amo orekli BJP masung NDN lengakpa state Singda sang naiba Rozgar Mela Pangtokpada Magna Harau Nungaiba Pawi Mudra Scheme Startup India Stand Up India ki matang dasu Prime Minister na wapam kya thamki SSC UPSC amasung RRB gumba institutions singdasu anova system galoina na thabak kya piri sahi taragi mamangda lupa lakh crore mangagi oiramba automatic industry hojikti lupa lakh crore try thoigi mamal oire India si hen tangdu leitaba amasung sakti leba lebak amasu oire haina Prime Minister na phongdoki hojik aroi bada maroi paung pijari No separate administration in Manipur, implement NRC in Manipur, abrogate sue with Cookie militants, Hybrid Singbi, Kolau Lauduna, Tawal Sigi Maham Kiada, Wakat Kong Section Kre. Rapid Action Force na Yaskul Manakom Labida, Kamdun Tamba, Gari Kam, Tugaram Lay. Manipur Governor has Chairperson Oiva Peace Committee Aduna, Manipur Ing Tapa Propunam Lohaina, Forum for Restoration of Peace, Ki Convener, Asang, Kashan High Kre.
loina Prime Minister Narendra Modi na miyoi listing humdra da appointment letter sing yantokre nasi gidi image PAODAM Lok Sabha matang se lojire miyam bo amukana khurumjari